Ai maya mami hopes na maya bo muka ikong na koramzari asi di hoi yam nungai ba wahi amani da asagi aingona kamen aigi facebook aigi youtube account da mami hopes da ama kamen bidai ko si akoi ai di kallu ne kano cookie masa nga si yeng da bra na ko yeng lai ram kamen mayam bidai nana kamen pining mapiu Aining bahayo tabi daw ain tabi dalu eh kang ba tamoy do kidang di sa ang ngani ne kang ba naruan bok sum na luan mangam da ba nathi bo kadai phai ne khang mangam da ba kang ba nathi kadai de khiat la ga nathi do kadai da sam ne bo khang mangam da ba ching phang boi phang da boi lai ba noi na ma phau sa ri kang baที่บงจูอินเดียทักปีบ่ามันญี่ปุ่นก็มันน่าจะทักปีบ่าน้อยเจ้าหรือว่า separate administration ก็ยามตุกเจ้าทูอะไรกันก็มาน้ำไม้สุดเฉลยกันเนี่ยก็มาพุทธรุปโปชูดบ่าอามันไปลังกันแล้วก็ไปนั่นลังกันแล้วเนี่ยก็มาอามันไปกันเนี่ยมังก็ชมไปลังกันแล้วเนี่ยหรอนั่งกุไลไปเป็นกุไลถาตัวหรอยังนะสิหรอครับมาหน่วยแม่ยังนะสิหรอก็ยังกี่ปีก็ต้องนั่นเตะคนนั้นครับมามันมีอ๋อนั่นก็กี่ปีก็ต้องนั่นเตะหน่วยครับมายังนะสิหรอเราเนี่ยก็ได้แต่โน้มาทำทานนะสิหรอดูก็ถมตัดนะสิหรอนักขุดตานักซาดก็อิมไปกันนุ่งครับมาอามุกทิ้งไปตะกี้ฮาร์ดแอทแทกตะกี้เห็นด้วยจานี่ครับมาทำไมมันนุ่งตัวฮาร์ดแทกตะกายไปตัวที่นั่นทำไมมันนุ่งตะกายไปตัวดูแต่อามุกทิ้งไปกันแล้วก็ฮาร์ดแทกที่เห็นด้วยจานี่ครับว่าอันตรายน์ก็ได้ที่แกนก็เล่ากันดูก็สิ่งที่มีนะฮาร์ดเลยนะมาสร้างต้นตุชัลลีระกันนะก็ครับว่าที่ตั้งอยู่ขั้นโลครับว่าวันนี้พูดเลยเจ้อิมาอามาตะกิมาซานี่อดูก็บิเรียนจักทูอดูกันบิเรียนโดน้อยน่ะบิเรียนโดน้อยน่ะน้อยแม่อามาบวชท่าได้ก็ขันมันนะตรอฮะน้อยละกายตะกี้น้อยกี้แกโนมินิสเตอร์MLAโดบวชกะฮัลีมันก็อีกโนมตายโรเนี่ยแล้วบิเรียนจักทูบิเรียนตะลุยไตเนี่ยอ่ะ bro แต่ไม่ได้ communities ตะลุยน่ะ depend เอาเรื่องก็เลยนี่ให้ไปดูดีเลยกันโนข้างบ่ไม่ได้ communities นะนังวันก็รีนุ่งไงแต่นะบ้านังวันก็ว่ากันนุ่งไงแต่นะบ้านังกีแกโนดาขุดพูรีโรฮอปปี้ดมบราบะไม่ได้ communities นะนังนาซากีนาซานะเสียมจริบนาซานะตัวใจดอนังกีสกรีดพัมมะก็เลยริบะอะไรดีแกโนดพัมมะก็ว่าอย่างงี้เดนะไม่อามาคังบ่อดูตัวอดูตัวมาโนงกันนี่คังบ่มาโนงงานกันนี่อดูเนี่ยมินไนวะอยู่คังบ่น้องไม่ไปแล้วมินไนวะสัตว์โลคังบ่สมัยนั้นแกโนकरेगा करिए बुलेट प्रूफ करिए कोशिश करेगा बेदी आर्मी की असम राइफल की कोशिश करा आपसे लगा पुंचा चलेगा पुंता उतरेगा नोई से काय ले दोई नो से इंडिया गवर्नमेंट लोई खांगा बने खांगा बा काय थोम दोई नो नोई से नोई शुम हराव रही है खांगा नोई से पुंजल लगा को हिटलर की टाइप तक को पुंजल लगा कराई हम थम पूरा खाप थुओगा बोम हम दौड़ेगा पूरा हाथों कर रही पड़ता हूँ नहीं कहाँ बा कितने कल लोग कहाँ बा नंग टाउनिंगी चानिंगी उसे जेनरेशन तो याम चेंज हो रहा बने वो कहाँ बा थाई नहीं मतलब न त्रे वो कहाँ कमेंट भी बेयाय कमेंट न दुनिया दानी ngang iba ay ngasi bo ay ta kanda kuki masa ngang ay ka aba wahiyam na ngang di kay no noy ngang i mayam haไม่ใช่นะนักคุยได้กระดิ่งช่วยกี่แกนักคุยได้ขนาดบ้าหูกี่ bro อันตายรู้เนี่ยน้อยได้ขนาดบ้าหูกี่ bro น้อยได้แกน้อยเต้ากี่ bro บ้าคิดตั้งจูนนาซาดูได้ขั้นโลข้างบ้าส่วนนั้นน้องไม่ไปก็แกน้อยกี่อาคารีISIกี่ type แต่ depend เอาเลยสมเลยดูดิโอ้ยรวยข้างบ้าน้องไม่นั่นเนี่ยมีฮัตกันนี้ก็อะดูก็โคลอมนะ
ꯄꯨꯟꯁꯤ ꯑꯗꯨꯝ ꯁꯦꯝꯒꯅꯤ ꯈꯪꯉꯕ ꯑꯗꯨꯝꯗꯤ ꯈꯪꯕꯤꯌꯨ ꯈꯪꯕ ꯍꯦꯛꯇ ꯄꯨꯡꯉꯥꯡꯗ ꯉꯥꯡꯅꯤꯡꯉꯦ ꯄꯨꯡꯉꯥꯏꯗ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯇꯧꯅꯤꯡꯉꯦ ꯑꯗꯥ ꯇꯧꯅꯤꯡꯉꯦ ꯀꯌꯥꯝ ꯂꯤꯡ ꯂꯩꯕꯅꯣ ꯅꯣꯏ ꯂꯣꯏ ꯐꯥꯒꯠꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯧꯖꯤꯛ ꯑꯦꯟ ꯑꯥꯏ ꯑꯥꯏꯗ ꯑꯗꯨ ꯍꯥꯞꯄꯨ ꯑꯗꯨ ꯍꯨꯔꯥꯟꯕꯗꯣ ꯑꯗꯨ ꯐꯥꯎ ꯑꯗꯨ ꯇꯧ ꯅꯣꯏꯅꯤ ꯍꯧꯖꯤꯛ ꯐꯥꯗꯣꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯁꯦ ꯅꯣꯏꯅꯤ ꯈꯪꯉꯕ ꯌꯥꯝ ꯁꯤꯡꯉꯕꯅꯦ ꯑꯁꯤ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗ ꯀꯔꯤ ꯌꯣꯡ ꯃꯥꯟꯕꯒ ꯊꯣꯛꯂꯛꯑꯦ ꯈꯪꯉꯕ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗꯒꯤ ꯌꯣꯡ ꯍꯥꯏꯁꯦ ꯌꯣꯡ ꯃꯥꯟꯕ ꯅꯨꯄꯤꯒ ꯊꯣꯛꯂꯒ ꯇꯧꯋꯦ ꯀꯥꯏꯗꯒꯤ ꯊꯣꯛꯂꯛꯏꯅꯣ ꯃꯣꯏꯕꯨ ꯈꯪꯕ ꯄꯩꯁꯥ ꯂꯨꯄꯥ ꯀꯌꯥꯒ ꯄꯤꯔꯒ ꯅꯤꯛꯏꯖꯥꯠꯅꯣ ꯅꯣꯏ ꯅꯈꯣꯏꯅ ꯅꯣꯏꯗꯨꯕꯣ ꯉꯥꯡꯉꯤꯗꯨꯕꯣ ꯖꯟꯇ꯭ꯔ ꯃꯟꯇ꯭ꯔꯗꯒ ꯀꯅꯥꯅ ꯇꯥꯕꯤꯒꯦ ꯅꯣꯏꯕꯣ ꯍꯥ ꯀꯅꯥꯅ ꯎꯕꯤꯒꯦ ꯅꯣꯏꯕꯣ ꯀꯅꯥꯝ ꯎꯕꯤꯗꯧ ꯅꯠꯇꯦ ꯈꯪꯉꯕ ꯑꯐꯕꯗꯤ ꯈꯟꯗꯦ ꯐꯠꯇꯕ ꯉꯥꯛꯇ ꯈꯜ ꯂꯩ ꯈꯪꯕ ꯑꯗꯨ ꯅꯀꯣꯛꯇꯨꯗ ꯐꯖꯅ ꯐꯥꯛꯇꯣꯛꯑꯒꯀꯣ ꯕ꯭ꯔꯦꯟ ꯃꯊꯛꯇꯨ ꯐꯝꯃꯒ ꯊꯤꯒ ꯐꯖꯅ ꯐꯥꯏꯗꯔꯗꯤ ꯌꯣꯡꯆꯥꯛꯀꯨꯝꯕ ꯑꯗꯩ ꯎ ꯃꯣꯔꯣꯛꯀꯨꯝꯕ ꯁꯤ ꯎ ꯃꯣꯔꯣꯛ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯤꯡꯗ ꯄꯥꯟꯕꯅꯦ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯎ ꯃꯣꯔꯣꯛꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯆꯥꯁꯤꯜꯂꯒꯀꯣ ꯑꯗꯩꯗꯤ ꯉꯥꯔꯤꯒ ꯐꯖꯅ ꯎ ꯃꯣꯔꯣꯛꯇꯨꯒ ꯃꯦꯠꯂꯒꯀꯣ ꯆꯥꯔꯒ ꯐꯥꯏꯖꯤꯜꯂꯗꯤꯕꯀꯣ ꯑꯩ ꯀꯨꯀꯤꯒ ꯃꯁꯛ ꯑꯝꯇ ꯈꯪꯉꯣꯏꯍꯦ ꯈꯪꯉꯕ ꯀꯨꯀꯤꯒ ꯃꯁꯛ ꯑꯃ ꯈꯪꯉꯣꯏꯕ ꯑꯗꯨꯅ ꯍꯥꯏꯁꯦ ꯐꯤꯠ 6 ꯋꯥꯡꯕ ꯅꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯐꯤꯠ 6 ꯐꯥꯎ ꯌꯧꯗꯕ ꯑꯃꯨꯛ ꯅꯣꯏ 10 ꯊꯣꯛꯂꯛꯎꯅꯦ ꯑꯝꯇ ꯂꯪꯒꯦ ꯑꯁꯦꯡꯕ ꯑꯩ ꯈꯪꯉꯕ ꯂꯪꯒꯦ ꯑꯝꯇ ꯐꯥꯏꯠ ꯇꯧꯅꯁꯤ ꯊꯥꯡ ꯄꯥꯏ ꯂꯥꯛꯀꯅꯣ ꯍꯦꯛꯇ ꯐꯥꯏꯇꯤꯡ ꯇꯧꯅꯁꯤ ꯑꯃꯇ ꯊꯣꯝꯇꯠꯅꯁꯦꯕ ꯈꯪꯉꯕ ꯀꯃꯥꯏꯅ ꯇꯧꯔ ꯊꯣꯝꯇꯠꯅꯒꯦ ꯌꯦꯡꯒꯦ ꯑꯐꯥꯎ ꯁꯥꯔꯤ ꯋꯥ ꯉꯥꯡꯕ ꯆꯨꯝꯅ ꯉꯥꯡꯅꯁꯤꯀꯣ ꯈꯪꯉꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯈꯜ ꯇꯥꯕ ꯍꯥꯏꯕꯗꯣ ꯋꯥꯁꯦ ꯐꯖꯅ ꯉꯥꯡꯅꯔꯀꯥꯟꯗꯅꯤ ꯈꯪꯉꯕ ꯀꯃꯦꯟꯗ ꯄꯨꯡꯄꯤꯗ ꯄꯤꯕ ꯌꯥꯏ ꯑꯗꯩꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕ ꯌꯥꯏꯅꯅꯦ ꯍꯌꯦꯡ ꯑꯃꯃꯝ ꯍꯤꯁꯇ꯭ꯔꯤ ꯐꯥꯛꯇꯣꯛꯑꯒꯅꯦ ꯇꯛ ꯄꯨꯊꯣꯔꯀꯥꯟꯗ ꯁꯥꯔ ꯕꯤꯔꯦꯟꯅ ꯅꯈꯣꯏꯗ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯕꯤꯔꯦꯟꯅ ꯑꯐꯕ ꯃꯌꯥꯝ ꯇꯧꯏ ꯈꯪꯉꯕ ꯁꯤ ꯃꯩꯇꯩ ꯈꯛꯇꯒꯤ ꯁꯤఎꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯤఎꯝꯅꯤ ꯈꯪꯉꯕ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯅꯥꯒꯥ ꯑꯣꯏꯒꯦꯔꯥ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯈꯪꯉꯕ ꯑꯗꯣ ꯉꯁꯤ ꯃꯤꯒꯤ ꯃꯤꯆꯪ ꯑꯝꯇ ꯆꯪꯗꯦꯕ ꯃꯥꯅ ꯈꯪꯉꯕ ꯅꯥꯒꯥꯒꯤꯁꯨ ꯆꯪꯗꯦ ꯀꯨꯀꯤꯒꯤꯁꯨ ꯆꯪꯗꯦ ꯃꯩꯇꯩꯒꯤꯁꯨ ꯆꯪꯗꯦꯕ ꯈꯪꯉꯕ ꯃꯨꯁꯂꯤꯝꯒꯤꯁꯨ ꯆꯪꯗꯦꯕ ꯈꯤꯇꯪ ꯈꯪꯉꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯈꯪꯉꯕ ꯑꯐꯕ ꯇꯧꯗꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯅꯪꯒꯤ ꯑꯦꯝꯕꯦꯛꯁꯟ ꯇꯧꯋꯦ ꯑꯗꯩꯗꯤ ꯅꯪꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯗꯣ ꯐꯔꯛꯅꯕ ꯌꯨꯠ ꯃꯌꯥꯝ ꯆꯍꯤ 50-60 ꯄꯨꯟꯁꯤꯒꯗꯧ ꯃꯔꯐꯨ ꯃꯧꯗ꯭ꯔꯥ ꯄꯨꯟꯁꯤꯗꯣ ꯃꯇꯨ ꯃꯆꯥ ꯊꯤꯔꯒ ꯂꯩꯒꯗꯕ ꯆꯍꯤ 24-25ꯗ ꯅꯪ ꯗ꯭ꯔꯛ ꯌꯣꯟꯁꯤꯜꯂꯒ ꯅꯪꯅ ꯄꯤꯖꯔꯒ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯃꯥꯡꯍꯜꯂꯤꯁꯦ ꯀꯌꯥꯝ ꯃꯥꯡꯍꯟꯒꯦ ꯌꯦꯡꯉꯣꯕ ꯅꯍꯥ ꯑꯣꯏꯕ ꯑꯐꯕ ꯌꯨꯠ ꯑꯣꯏꯕꯗꯨꯁꯨ ꯉꯁꯥꯏꯒꯤ ꯂꯣꯏ ꯃꯥꯡꯍꯜꯂꯦ ꯗ꯭ꯔꯛ ꯌꯣꯟꯁꯤꯜꯂꯒ ꯏꯟꯗꯤꯌꯥꯗ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯅꯠꯇꯦꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯁꯤꯗꯅꯦꯕ ꯅꯣꯏ ꯇꯧꯔꯤ ꯁꯥꯟꯅꯔꯤ ꯗ꯭ꯔꯃꯥ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯉꯦꯕ ꯈꯪꯉꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯦꯝꯃꯤꯁꯦꯅ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯈꯟꯕꯤꯌꯣ ꯍꯥꯏꯕ ꯋꯥꯅꯤꯗ ꯅꯣꯏꯁꯨ ꯈꯪꯉꯕ ꯒ꯭ꯌꯥꯟꯗꯨ ꯈꯤꯇꯪ ꯇꯥꯕꯤꯌꯣꯕ ꯈꯪꯉꯕ ꯅꯪꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯁꯣꯛꯑꯒꯗꯤ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯕ ꯅꯪꯒꯤ ꯅꯁꯥꯒꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯕ ꯅꯁꯥꯒꯤ ꯅꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯅꯕ ꯑꯗꯩꯗꯤ ꯐꯨꯔꯥ ꯗꯣꯂꯥꯟ ꯁꯥꯅꯕ ꯑꯗꯩꯗꯤ ꯐꯨꯔꯥꯟꯕ ꯈꯔꯅ ꯅꯪꯉꯣꯟꯗ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯒ ꯅꯪ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯃꯤ ꯍꯥꯠꯅꯕ ꯅꯠꯇꯦꯕ ꯅꯪ ꯂꯩꯗꯣ ꯈꯪꯉꯕ खितंग खल्लो हाइबाने पुंसी खंगबा तू नसा थिरमगनी कमा आईएएस ओइनिंगबा ऑफिसर ओइनिंगबा मयाम यावंगनी अदुजु लैरगा पुबीरगा चट्टीरे कमा अदुगुंबदुदी कइनो तौदोइजिबो मांगल्लो लोय मांगल्लो खंगबा अदुगा प्रोटेस्ट अत्पा खुदिंगमक मणिपुर मैतै नुपी अदु तौबा अदा तौबा होय आई केनोम हाइबीगे मणिपुर दा ngasibo मैतै नुपी इमांगैनाने नोइबु सेनरा लाखपनि इंडिया गवर्नमेंट दगी खंगबा नोइबु
ꯆꯥꯛꯊꯨꯡ ꯑꯃꯗꯣ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯔ ꯆꯥꯃꯤꯟꯅꯕꯅꯦ ꯈꯪꯉꯕ ꯑꯗꯨꯒ ꯉꯥꯡꯉꯦ ꯍꯦꯟꯖꯜꯂꯛꯀꯅꯨ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨꯀꯣ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯍꯥꯏꯁꯦ ꯈꯪꯉꯕ ꯕꯤꯔꯦꯟꯗ ꯁꯥꯔ ꯕꯤꯔꯦꯟꯗꯒ ꯅꯆꯤꯟꯒ ꯊꯤꯗꯅꯒ ꯇꯧꯕ ꯑꯗꯩꯗꯤ ꯇꯧꯏꯗꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯅꯣꯏ ꯄ꯭ꯔꯣꯇꯦꯁ ꯆꯠꯄ ꯈꯨꯗꯤꯡꯃꯛ ꯈꯪꯉꯕ ꯅꯆꯤꯟꯗꯣ ꯉꯥꯡꯗꯕꯤꯗꯅꯦ ꯇꯨꯃꯤꯟ ꯆꯠꯂꯣ ꯌꯦꯡꯁꯦ ꯈꯪꯉꯕ ꯅꯆꯤꯟ ꯊꯤꯔ ꯆꯠꯂꯤ ꯃꯔꯝ ꯀꯩꯒꯤꯅꯣ ꯏꯀꯥꯏꯖꯗ꯭ꯔꯣ ꯍꯥ ꯁꯥꯔ ꯕꯤꯔꯦꯟꯅ ꯀꯩ ꯇꯧꯔꯒꯦ ꯅꯈꯣꯏꯗ ꯅꯣꯏꯅ ꯍꯦꯟꯖꯜꯂꯦ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯅꯤ ꯅꯣꯏ ꯕ꯭ꯂꯦꯝ ꯇꯧꯕꯁꯨ ꯅꯠꯇꯦ ꯅꯣꯏꯒꯤ ꯃꯊꯛꯇ ꯃꯤꯒꯤꯗꯤ ꯒꯚꯔꯟꯃꯦꯟ ꯑꯃ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯕꯩ ꯉꯝꯃꯒꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯂꯩꯔꯤꯕ CRPF ꯂꯩꯔꯤꯕ ꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯣ ꯀꯩꯅꯣ ꯅꯣꯏ ꯉꯝꯃꯦ ꯅꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯩ ꯄꯤ ꯉꯝꯕ꯭ꯔꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯄꯤꯕ ꯉꯝꯕ꯭ꯔꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯅꯪ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯖꯒꯦ ꯀꯥꯅ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯄꯤ ꯉꯝꯕ꯭ꯔꯣ ꯄꯤꯗꯣꯏꯔꯕ ꯑꯩꯗꯤ ꯁꯤꯗ ꯆꯥꯔꯛꯄꯅꯦ ꯑꯩꯗꯤ ꯁꯤꯗ ꯍꯤꯡꯉꯛꯄꯅꯦ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯍꯤꯡꯉꯛꯄꯅꯦ ꯑꯩꯗꯤ ꯅꯣꯏꯗ ꯂꯨꯄꯥꯡ ꯈꯥꯏꯗꯣꯛꯀꯗꯧ ꯅꯠꯇꯦꯕ ꯈꯪꯉꯕ ꯑꯗꯨ ꯈꯪꯉꯣꯕ ꯈꯪꯉꯕ ꯉꯝꯃꯒꯅ ꯏꯟꯗꯤꯌా ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯦ ꯅꯣꯏ ꯌꯥꯝ ꯉꯝꯃꯒꯗꯤ ꯌꯥꯝ ꯍꯩꯔꯒꯗꯤ ꯅꯀꯣꯛꯇ ꯌꯥꯝ ꯂꯩꯔꯒꯗꯤ ꯈꯪꯉꯕ ꯑꯗꯨꯕꯨ ꯈꯪꯗꯕ ꯈꯪꯉꯕ ꯀꯣꯛꯇ ꯅꯊꯤꯗꯣ ꯃꯌꯥꯝ ꯆꯥꯔꯒ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯅꯆꯤꯟ ꯅꯅꯥꯎ ꯃꯁꯛ ꯈꯪꯗꯕ ꯈꯪꯉꯕ ꯌꯥꯎꯁꯟꯅ ꯂꯩꯔꯒ ꯅꯆꯥ ꯕꯣꯔꯥ ꯄꯣꯛꯊꯣꯛꯑꯒ ꯅꯣꯛꯅꯤꯡꯉꯤ ꯈꯪꯉꯕ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯄꯨꯟꯁꯤꯗ ꯐꯪꯒꯗꯧ ꯅꯠꯇꯦ ꯈꯪꯉꯕ ꯑꯗꯨꯒꯨꯝꯕ ꯈꯪꯉꯣ ꯕꯥꯏ ꯃꯃꯤ ꯍꯣꯞꯁꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯐꯖꯅ ꯂꯩꯕ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯈꯪꯉꯕ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯁꯤ